ꯑꯩꯅ ꯂꯪꯀꯥ ꯑꯩꯈꯣꯏꯒꯤ ꯄꯤꯄꯜ ꯄꯨꯈ꯭ꯔꯤꯗ ꯂꯥꯛꯑꯒ ꯊꯨꯡꯖꯔꯤꯁꯤ ꯁꯤꯒꯤ ꯌꯨꯝꯁꯤꯗꯅꯤ ꯏꯅꯥꯎ ꯕꯤꯔ ꯕꯥꯕꯨ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤ ꯁꯥꯔꯚꯤꯁ ꯀꯣꯔꯗ ꯃꯥꯁꯤ ꯀꯔꯤ ꯀꯧꯕꯅꯣ ꯈꯪꯗꯦ ꯁ꯭ꯇꯥꯔ ꯑꯅꯤ ꯀꯥꯕ ꯊꯕꯛ ꯇꯧꯔꯝꯕꯅꯤ ꯃꯥꯒꯤꯗ ꯂꯩꯖꯕꯅꯤ ꯑꯗꯣ ꯂꯩꯐꯝꯁꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯏꯅꯥꯎ ꯑꯩꯈꯣꯏ ꯅꯤꯡꯍꯥꯏꯕ ꯗꯥꯛꯇꯔ ꯅꯤꯡꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯖꯥꯔꯤꯕꯣꯟꯒꯤ ꯖꯨ ꯁꯤꯗꯩꯁꯤꯗ ꯂꯪꯀꯥ ꯀꯣꯂꯦꯖꯗ ꯅꯧꯅ ꯄꯣꯁꯇꯤꯡ ꯇꯥꯔꯛꯇꯅ ꯂꯩ ꯃꯥꯁꯨ ꯁꯤꯗꯩꯁꯤꯗ ꯁꯤꯒꯤ ꯏꯅꯥꯎ ꯕꯤꯔ ꯕꯥꯕꯨꯒꯤ ꯃꯌꯨꯝꯗ ꯂꯩꯕꯅꯤ ꯑꯗꯣ ꯑꯩꯒꯤꯗꯤ ꯑꯣꯖꯥ ꯖꯣꯏ ꯕꯥꯕꯨꯒꯤꯗꯤ ꯌꯥꯝ ꯂꯩꯐꯝ ꯃꯌꯥꯝꯅ ꯎꯕꯤꯈ꯭ꯔꯦ ꯌꯥꯝꯅ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯕ ꯃꯐꯝꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯈꯣꯏꯒꯤ ꯕꯤꯔ ꯕꯥꯕꯨ ꯏꯅꯥꯎ ꯕꯤꯔ ꯕꯥꯕꯨꯅ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯀꯔꯤꯒꯤ ꯂꯪꯀꯥꯗ ꯂꯥꯛꯑꯒ ꯍꯥꯏꯗꯅ ꯇꯧꯗꯅ ꯁꯨꯝ ꯂꯩꯕꯅꯤ ꯂꯩꯐꯝꯒꯤꯗꯤ ꯑꯗꯨꯝ ꯄꯣꯠꯊꯣꯛ ꯍꯥꯏꯗꯨꯅꯤ ꯏꯅꯥꯎ ꯕꯤꯔ ꯕꯥꯕꯨꯒꯤꯁꯤ ꯁꯤꯗꯩꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩ ꯁꯨꯝꯕ ꯀꯩꯅꯣ ꯉꯥꯛꯇꯅꯤ ꯑꯗꯣ ꯉꯁꯤꯁꯦ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯑꯩꯅ ꯑꯩꯈꯣꯏ ꯄꯤꯄꯜ ꯄꯨꯈ꯭ꯔꯤ ꯂꯪꯀꯥ ꯒꯤ ꯃꯔꯝꯗ ꯑꯩꯅ ꯇꯧꯖꯒꯦꯅ ꯇꯧꯕꯁꯤꯗꯩꯁꯤꯗ ꯑꯌꯨꯛꯇꯒꯤ ꯅꯣꯡꯁꯤ ꯄꯗꯠ ꯇꯥꯗꯅ ꯀꯩꯅꯣ ꯇꯧꯕ ꯑꯗꯨ ꯇꯧꯕꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯌꯥꯗꯅ ꯇꯧꯕ ꯄꯨꯡ 12 ꯃꯇꯨꯡꯗ ꯀꯩꯅꯣ ꯇꯧꯕꯅꯤ ꯏꯅꯥꯎ ꯕꯤꯔ ꯕꯥꯕꯨꯅꯤ ꯕꯤꯔ ꯕꯥꯕꯨꯁꯤ ꯃꯥꯁꯦ ꯀꯔꯤ ꯑꯥꯔꯃꯤ ꯁꯥꯔꯚꯤꯁ ꯀꯣꯔ ꯁꯤꯒꯤ ꯁꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯇꯥꯕꯗꯗꯤ ꯀꯔꯤ ꯃꯥꯔꯋꯥꯔꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯅꯦꯅ ꯇꯥꯔꯛꯏ ꯑꯗꯣ ꯃꯥꯒꯤ ꯀꯩꯅꯣꯅꯤ ꯁꯣꯝꯗ ꯃꯥꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯌꯨꯝꯁꯤꯡꯁꯤꯗ ꯀꯩꯅꯣ ꯇꯧꯋꯤ ꯌꯥꯝꯅ ꯍꯦꯜꯞꯐꯨꯜ ꯑꯣꯏꯕ ꯏꯅꯥꯎꯅꯤ ꯑꯗꯣ ꯅꯨꯡꯁꯤꯕ ꯑꯩꯅ ꯊꯨꯡꯖꯔꯤꯁꯦ ꯑꯩ ꯏꯅꯥꯎ ꯕꯤꯔ ꯕꯥꯕꯨꯅ ꯁꯤꯒꯤ ꯁꯤꯗꯩꯁꯤꯗ ꯂꯝꯕꯤ ꯁꯤꯗꯩꯁꯤꯗ ꯆꯪꯈ꯭ꯔꯒ ꯂꯩ ꯑꯗꯣ ꯀꯩꯅꯣꯗ ꯃꯥꯒꯤ ꯊꯣꯡꯒꯥꯟꯁꯤꯗ ꯏꯅꯥꯎ ꯏꯆꯥꯁꯤꯡ ꯑꯩꯒꯤꯗꯤ ꯏꯆꯥꯁꯤꯡ ꯍꯥꯏꯕ ꯌꯥꯔꯦꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗ ꯀꯔꯤ ꯃꯤꯡ ꯑꯃꯨꯛꯇ ꯍꯥꯏꯌꯣ ꯈꯔ ꯂꯥꯎꯅ ꯍꯥꯏꯌꯣ ꯑꯩ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯒ꯭ꯌꯥꯅꯦꯁꯣꯔ ꯁꯤꯡꯍ ꯒ꯭ꯌꯥꯅꯦꯁꯣꯔ ꯀꯩ ꯌꯨꯝꯅꯣ ꯑꯩ ꯐꯟꯖꯧꯕꯝ ꯌꯨꯝꯁꯤ ꯁ꯭ꯋꯥꯏ ꯑꯁꯣꯝ ꯋꯥꯡꯗ ꯑꯗꯒꯤ ꯀꯩꯅꯣ ꯅꯪ ꯆꯪꯁꯤꯜꯂꯣ ꯍꯨꯏꯔꯦꯝ ꯇꯤꯀꯦꯟꯗ꯭ꯔꯣ ꯍꯨꯏꯔꯦꯝ ꯇꯦꯀꯦꯟꯗ꯭ꯔꯣ ꯀꯔꯤ ꯅꯠꯇꯦ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯗꯨꯀꯥꯟꯁꯤꯅ ꯂꯣꯏꯔꯕ꯭ꯔꯥ ꯗꯨꯀꯥꯟꯁꯤꯗ ꯀꯩꯅꯣ ꯇꯧꯕꯅꯤ ꯃꯥꯅ ꯑꯣꯖꯥꯅꯤ ꯑꯣꯖꯥ ꯍꯥꯏꯗꯤ ꯀꯔꯤꯒꯤ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯕ ꯑꯣ ꯀꯔꯤ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯀꯔꯤ ꯁꯕꯖꯦꯛ ꯇꯤꯆꯔ ꯑꯥꯔꯠꯁꯀꯤ ꯑꯣ ꯅꯨꯡꯉꯥꯏꯌꯦ ꯅꯣꯏ ꯑꯅꯤ ꯐꯝ ꯂꯩꯔꯝꯕꯁꯤꯗ ꯑꯩ ꯁꯤꯅ ꯂꯣꯏꯁꯤꯜꯂꯒꯦꯅ ꯀꯩꯅꯣ ꯇꯧꯕꯅꯤ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯩ ꯌꯨꯇꯨꯕꯇꯣ ꯊꯦꯡꯅꯔꯦ ꯍꯥꯏꯔꯦ ꯑꯗꯣ ꯈꯔ ꯌꯦꯡꯕꯤꯌꯨ ꯅꯠꯇꯦ ꯐꯖꯅ ꯑꯝꯇ ꯆꯪꯁꯤꯜꯂꯛꯑꯣ ꯁ꯭ꯋꯥꯏꯗ ꯁꯛꯁꯦ ꯑꯣ ꯈꯤꯇꯪꯒ ꯑꯣ ꯌꯥꯔꯦ ꯐꯖꯔꯦ ꯑꯣ ꯌꯥꯔꯦ ꯊꯦꯡꯛ ꯌꯨ ꯃꯪꯒꯣꯜ ꯑꯣꯏꯕꯤꯌꯣ ꯑꯩꯁꯨ ꯀꯩꯅꯣ ꯇꯧꯖꯒꯦ ꯂꯨꯝꯖꯦꯟꯅ ꯀꯩꯅꯣꯅ ꯈꯟꯈ꯭ꯔꯦ ꯑꯃꯨꯛꯇꯒ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥꯒꯤ ꯆꯦꯅꯦꯜꯁꯦ ꯃꯌꯥꯝ ꯃꯩꯇꯩ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯂꯣꯏꯅꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯁꯤ ꯑꯩꯈꯣꯏ ꯑꯁꯥꯝ ꯅꯥꯒꯩꯒꯤ ꯍꯣꯖꯥꯏ ꯗꯤꯁꯇ꯭ꯔꯤꯛ ꯂꯪꯀꯥꯗꯒꯤ ꯑꯣꯏꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ ꯑꯣ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯖꯥ ꯇꯤꯀꯦꯟꯗ꯭ꯔꯣꯅꯤ ꯑꯩꯈꯣꯏꯒꯤ ꯄꯤꯄꯜ ꯄꯨꯈ꯭ꯔꯤꯒꯤ ꯀꯩꯅꯣꯅꯤ ꯅꯝꯕꯔ 1 ꯄꯤꯄꯜ ꯄꯨꯈ꯭ꯔꯤ ꯂꯪꯀꯥ ꯔꯦꯚꯤꯅ꯭ꯌꯨ ꯁꯥꯔꯀꯜ ꯍꯣꯖꯥꯏ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯅꯤ ꯁꯔꯀꯥꯔꯒꯤ ꯌꯥꯝ ꯂꯦꯝꯖꯅꯤꯡꯉꯥꯏꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯅꯥꯎ ꯀꯔꯤ ꯏꯅꯥꯎ ꯍꯥꯏꯁꯦ ꯏꯆꯥꯒꯨꯝꯕꯅꯤ ꯑꯗꯨ ꯀꯔꯤ ꯒ꯭ꯌꯥꯅꯦꯁꯣꯔꯒꯤ ꯗꯨꯀꯥꯟꯅꯤ ꯑꯗꯣ ꯌꯥꯝ ꯐꯖꯅ ꯈꯪꯉꯤ ꯑꯩꯈꯣꯏꯒꯤ ꯌꯣꯜꯂꯤꯕ ꯑꯉꯥꯡꯒꯤ ꯆꯥꯅ ꯊꯛꯅꯕꯁꯤꯗ ꯑꯗꯨꯝ ꯈꯪꯉꯤ ꯁ꯭ꯋꯥꯏꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯪꯉꯦꯕ ꯏꯝꯐꯥꯜꯗ ꯀꯔꯤꯗ ꯆꯠꯄꯗ ꯑꯉꯥꯡꯒꯤ ꯆꯥꯅꯕ ꯐꯪꯗꯕ ꯃꯐꯝꯒ ꯚꯔꯤ ꯂꯩꯀꯣ ꯑꯗ ꯈꯪꯉꯤ ꯊꯦꯡꯛ ꯌꯨ ꯅꯨꯡꯉꯥꯏꯖꯩ ꯅꯨꯡꯉꯥꯏꯖꯩ ꯑꯩꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ 1 ꯄꯤꯄꯜ ꯄꯨꯈ꯭ꯔꯤ ꯂꯪꯀꯥ ꯁꯥꯔꯀꯜ ꯔꯦꯚꯤꯅ꯭ꯌꯨ ꯁꯥꯔꯀꯜ ꯍꯣꯖꯥꯏ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯥꯝꯒꯤ ꯃꯔꯝꯗ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯊꯝꯖꯕ ꯑꯁꯤ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯑꯩꯅ ꯎꯠꯆꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯀꯂꯥ ꯀ꯭ꯔꯤꯁꯇꯤ ꯀꯦꯟꯗ꯭ꯔꯒꯤ ꯀꯝꯄ꯭ꯂꯦꯛꯁ ꯑꯣꯖꯥ ꯖꯣꯏ ꯕꯥꯕꯨꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯏꯃꯥ ꯐꯖꯕꯤ ꯏꯃꯥ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯐꯖꯕꯤ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯃꯅꯨꯡꯁꯤꯗ ꯂꯥꯛꯄꯤꯔꯤꯁꯤ ꯑꯩ ꯃꯥꯡꯗ ꯍꯧꯖꯤꯛ ꯑꯣꯖꯥ ꯊꯤꯌꯥꯝ ꯁꯤꯡꯒꯥꯕꯥ ꯑꯣꯖꯥꯁꯤ ꯃꯅꯤꯄꯨꯔꯤ ꯀꯂꯥ ꯀ꯭ꯔꯤꯁꯇꯤ ꯀꯦꯟꯗ꯭ꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯁꯨꯅꯤ ꯑꯗꯨꯒ ꯅꯝꯕꯔ 1 ꯄꯤꯄꯜ ꯄꯨꯈ꯭ꯔꯤ ꯃꯅꯤꯄꯨꯔꯤ ꯂꯩꯔꯤꯕ ꯖꯒꯥꯁꯦ ꯃꯅꯤꯄꯨꯔꯤꯅ ꯅꯝꯅ ꯂꯩꯕ
ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯕꯪꯒꯥꯂꯤ ꯈꯔ ꯑꯗꯨꯒ ꯍꯤꯟꯗꯨꯁꯇꯥꯅꯤ ꯈꯔ ꯑꯩꯈꯣꯏ ꯃꯌꯥꯝꯗꯤ ꯌꯨꯝ ꯑꯅꯤ ꯑꯍꯨꯝꯈꯛ ꯂꯩ ꯃꯥꯟꯅꯦꯕ ꯂꯩꯕ ꯌꯥꯝ ꯁꯥꯡꯕ ꯀꯤꯂꯣꯃꯤꯇꯔ ꯑꯅꯤꯔꯣꯝꯒꯤ ꯍꯤꯡꯁꯥꯞꯇ ꯂꯩꯕꯁꯤꯒꯤ ꯒꯥꯎꯒꯤ ꯕꯨꯔꯥ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯂꯥꯛꯄꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏ ꯚꯤꯂꯦꯖ ꯍꯦꯗꯃꯦꯟꯅꯤ ꯑꯣꯖꯥ ꯁꯤꯡꯒꯥꯕ ꯂꯩꯔꯦ ꯑꯗꯨ ꯑꯣꯖꯥ ꯁꯤꯡꯒꯥꯕꯒꯤꯗ ꯑꯩꯒꯥ ꯑꯃ ꯌꯥꯎꯕꯤꯔꯤ ꯑꯩꯒꯥ ꯃꯤꯡꯗꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯒꯥ ꯑꯩ ꯊꯣꯉꯥꯇꯥꯕꯝ ꯅꯟꯗꯀꯤꯁꯣꯔ ꯁꯔꯃ ꯊꯣꯡꯒ꯭ꯔꯥꯇꯥꯕꯝ ꯅꯟꯗꯀꯤꯁꯣꯔ ꯁꯔꯃ ꯑꯗꯨ ꯑꯩꯒꯥ ꯌꯥꯎꯕꯤꯔꯛꯏ ꯑꯗꯒꯤ ꯑꯣꯖꯥ ꯑꯩ ꯂꯧꯇꯨꯝꯐꯝ ꯕꯥꯝꯆꯥ ꯁꯤꯡꯉꯣ ꯑꯩꯍꯥꯛ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯁꯤꯒꯤ NYC ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯐꯝꯗ ꯂꯩꯖꯔꯤ ꯑꯣ NYCꯒꯤ ꯑꯗꯒꯤ ꯏꯅꯥꯎ ꯑꯩ ꯗꯦꯕꯦꯟꯗ꯭ꯔ ꯁꯤꯡꯍ ꯑꯩꯍꯥꯛ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯁ꯭ꯔꯤ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯚꯛꯇ ꯁꯪꯘꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ ꯉꯁꯥꯏ ꯑꯩꯈꯣꯏ ꯆꯪꯖꯔꯝꯕꯗꯣ ꯑꯗꯣ ꯑꯣꯖꯥ ꯀꯩꯅꯣꯁꯤ ꯑꯣꯖꯥ ꯁꯤ ꯄꯥꯏꯕꯤꯌꯨ ꯑꯣꯖꯥ ꯁꯤꯡꯒꯥꯕ ꯁꯤ ꯑꯩꯈꯣꯏꯒꯤ ꯄꯤꯄꯜ ꯄꯨꯈ꯭ꯔꯤꯁꯤꯗꯤ ꯇꯥꯎꯟꯗ ꯂꯩꯕꯅꯤ ꯇꯥꯎꯟꯗ ꯂꯩꯕꯅꯤ ꯍꯥꯏ ꯂꯧ ꯌꯥꯔꯦ ꯇꯥꯎꯟ ꯃꯅꯥꯛꯅꯤ ꯇꯥꯎꯟ ꯍꯥꯏꯗꯤ ꯇꯥꯎꯟꯒ ꯆꯞ ꯃꯥꯟꯅꯩ ꯇꯥꯎꯟ ꯃꯅꯥꯛꯅꯦꯕ ꯏꯁꯤꯡ ꯋꯥꯠꯇ꯭ꯔꯦ ꯃꯩ ꯋꯥꯠꯇ꯭ꯔꯦ ꯂꯝꯕꯤ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯂꯩꯔꯛ ꯃꯅꯨꯡ ꯆꯪꯕꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯁꯤ ꯀꯔꯤꯅꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄꯟꯆꯥꯌꯠꯀꯤ ꯑꯩꯈꯣꯏꯒꯤ ꯄꯟꯆꯥꯌꯠꯅ ꯄꯨꯏ ꯄꯟꯆꯥꯌꯠꯅꯤ ꯑꯗꯨ ꯄꯟꯆꯥꯌꯠꯀꯤ ꯋꯥꯄꯨꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯁꯤꯒ ꯕꯦꯡꯒꯣꯂꯤ ꯑꯁꯥꯃꯤꯁ ꯑꯗꯨꯃꯥꯏꯅ ꯃꯤꯇꯣꯞ ꯉꯥꯛꯇ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯤꯆꯪꯗꯤ ꯋꯥꯠꯄ ꯍꯥꯏꯇꯥꯔꯦ ꯑꯣ ꯃꯩꯇꯩꯗꯤ ꯌꯦꯡꯕꯤꯗꯕꯅꯤꯅ ꯃꯅꯤꯄꯨꯔꯤ ꯈꯨꯟ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯔꯥꯅꯤ ꯄꯨꯈ꯭ꯔꯤ ꯄꯟꯆꯥꯌꯠꯁꯤꯒ एक नौ पीपल 1 नौ पीपल पुखरी की वार्ड नंबर 9 and 10 जुकोक चनी का निफु मंगा मुले ꯌꯥꯝꯅ ꯄꯣꯠꯅꯤꯅꯦ असी खा थौ छाबीदबा हाइगद्रा ꯚꯣꯇꯔꯗꯤ ꯀꯌꯥꯃꯨꯛ ꯂꯩꯔꯤꯅꯣ voter से पंचायत लेवल दा चनीपान जंखै अदि अमना चामापन का हुंगु मंगा असुमाय ले पंचायत लेवल दा अदुगा LSC MLA गिदो वरगदि मिtai गसी कतानी ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯕ꯭ꯔꯥ अदुमाय जो ले ꯑꯗꯨ ꯌꯨꯝꯀꯣꯛ ꯀꯩꯅꯣꯗ ꯌꯥꯝꯗꯦꯗ ꯚꯣꯇꯔꯗ ꯌꯨꯝꯀꯣꯛꯀꯤ ꯆꯅꯤ ꯍꯦꯜ 290 ꯍꯥꯏ voter जाव तो अनि सु जाव है ꯑꯠꯆꯥ ꯑꯠꯆꯥ जुम मादमी अनि अहुम असुमाय voter होया manung manung da bengali taba area chigadi moi masel mana nukchak thana lupa lakh ama elot ore tariet elot ore su akoi siki ngasai ojawai changbi rubra kaino koi wana people bukri ki LP isu le phamje LP aiga ke Brajamani manake no lambi dudi ja maru oi ba post center ani ore ba school se achi changba lambi se ja mong cha ja अदुगी लोइनाना अखोइगी इबोदो कोरिफा भारावगी लाइबुंगदो असी अखोइ जाम इकाइ निङाइना होइने अदो नुवाइते असी लंबीदो ngasai sendal लौथोगा बुट पुथरगा चलेबा आई थाजदे स्कूल से पीएसओ छात्रा कुंथ्रा मरी मंगाले अदो नोंतन रेनी सीजन से खबरक तोम चबा खंद्रबने सेंडल पाइ खंब पाइ रो चपा मामा न पोरा लांथोपा असी तवदगी सेंदुम खरा मांग काइबा फैमिली दी असीगा मचा लाई तमंद्रे लबी खुदों चादबदगी मामा ना का फिल मी जुको चेंगा निफु मरी मंगा लाइबा जुम सिगा खुन सिगा स्कूल से इंगांग लरी से मणिपुरी दा कुन निपान कुंद्रे अतै मी तो त खरा प्लस तोरगा 37 तले ओजादी मिते गसो मिते हेडमास्टर अपर एसामिस ओजा अमा असिस्टेंट ओजा अनि अदो असि ममांगी एलपी स्कूल रिजेक्ट तो होई मतंग दा खो जी लाइव पना तो बि होदरे हिमोद बेस सरमा चीफ मिनिस्टर ना दो आसाम दा मयाम दि लथोखरे ओजा नि कैपेसिटी गाडी स्कूल लथोखरा दम ओजा ने बिनि फुने अदुना कनो तौरे अदु लोरे अतैदी हाई स्कूल मनांग कायरे लाइक तमुंगजु वात्रे जाई तंबे यारे असी यूनिवर्सिटी होजा रविन्द्रनाथ टैगोर यूनिवर्सिटी लंका दे के लेरे किसा कांता खंगी कोय कॉलेज लेरे दुगा चुम एमए तम जारे जिगा जाम खुदों चारे अदु हजि फाउददी लाइक लाइसु तो कया लाइक लाइसु दा खरा वाट ले हाइतारे
ꯑꯩꯈꯣꯏ ꯕꯤꯔ ꯕꯥꯕꯨ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯁ꯭ꯀꯨꯇꯤꯒ ꯐꯪꯕꯅꯦꯅ ꯑꯗꯨ ꯃꯤ ꯃꯉꯥꯅꯦ ꯑꯩꯈꯣꯏ ꯈꯨꯟꯗ ꯐꯪꯉꯤꯁꯦ ꯐꯪꯉꯤꯁꯦ ꯃꯩꯇꯩꯗ ꯃꯩꯇꯩꯗ ꯑꯣ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯐꯥꯔꯁ ꯗꯤꯕꯤꯖꯟꯁꯤꯡꯁꯦ ꯑꯥ ꯐꯪꯉꯦ ꯑꯁꯤꯗ ꯃꯥꯁꯇꯔ ꯗꯤꯒ꯭ꯔꯤ ꯇꯧꯕ ꯃꯥꯁꯇꯔ ꯗꯤꯒ꯭ꯔꯤ ꯂꯣꯏꯕ ꯃꯤ ꯃꯉꯥꯗꯤ ꯁꯨꯔꯦ ꯑꯗꯣ ꯃꯁꯥꯒꯤ ꯃꯐꯤꯖꯦꯡ ꯀꯔꯤꯝꯇ ꯆꯥꯛꯄꯤ ꯐꯥꯛꯄꯤꯗꯤ ꯑꯣꯏꯅꯗ꯭ꯔꯤ ꯁꯤꯒ ꯗꯤꯅꯦ ꯃꯥꯙꯕ ꯀꯧꯕ ꯏꯃꯥꯟꯅꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯔꯦ ꯍꯥꯏꯗꯤ ꯖꯒꯥꯗ ꯀꯔꯤ ꯁꯥꯔ ꯀꯩꯀꯣꯏ ꯖꯨꯔꯍꯥꯠ ꯁꯥꯔ ꯏꯟꯗꯁꯇ꯭ꯔꯤꯗ ꯐꯪꯈ꯭ꯔꯦ ꯑꯁ ꯑꯇꯩꯗꯤ ꯇꯣꯏꯅ ꯑꯣꯖꯥ ꯑꯣꯏꯕꯗꯤ ꯈꯔ ꯌꯥꯝ ꯂꯩꯗꯥꯏꯅꯦ ꯂꯪꯀꯥꯁꯦ ꯑꯩꯈꯣꯏ ꯇꯥꯕꯗ ꯑꯣꯖꯥ ꯑꯣꯏ ꯔꯤꯇꯥꯌꯔ ꯇꯧꯅꯔꯕ꯭ꯔꯥ ꯑꯌꯥꯝꯕ ꯔꯤꯇꯥꯌꯔ ꯑꯣꯏꯅꯔꯦ ꯑꯩꯈꯣꯏ ꯂꯣꯀꯦꯜꯁꯤ ꯂꯪꯀꯥ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯁꯨꯕ ꯃꯤꯇꯩ ꯑꯣꯖꯥ ꯑꯃ ꯑꯗꯒꯤ ꯂꯝꯗꯤꯡꯗ ꯁꯨꯕ ꯑꯣꯖꯥ ꯑꯃ ꯂꯝꯁꯥꯈꯥꯟꯗ ꯁꯨꯕ ꯑꯣꯖꯥ ꯑꯃ ꯑꯗꯒꯤ ꯕꯤꯔꯦꯟꯗ꯭ꯔꯣꯒꯤꯗꯣ ꯀꯔꯤ ꯑꯕꯨꯗꯥꯂꯤꯗ ꯁꯨꯕ ꯑꯣꯖꯥ ꯃꯤꯇꯩ ꯑꯣꯖꯥꯗ ꯅꯤꯄꯥꯟ ꯈꯛꯇꯅꯤ ꯑꯗꯨꯝ ꯁ꯭ꯋꯥꯏꯗ ꯅꯨꯄꯤ ꯑꯣꯖꯥ ꯅꯨꯄꯤ ꯂꯩꯇ꯭ꯔꯕꯣ ꯂꯣꯀꯦꯜ ꯑꯃ ꯂꯩꯔꯤꯁꯦ ꯑꯁꯤ ꯅꯠꯇꯅ LPꯗ ꯂꯩꯔꯤꯁꯦ ꯑꯣꯖꯥ ꯆꯥꯎꯕꯤꯇꯣꯟ ꯃꯇꯨꯡꯗ ꯂꯩꯇ꯭ꯔꯦ ꯑꯣꯖꯥ ꯆꯥꯎꯕꯤꯇꯣꯟꯁꯨ ꯀꯩꯅꯣ ꯂꯪꯀꯥ ꯆꯤꯡꯉꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯅꯠꯇꯦ ꯄꯤꯄꯜ ꯄꯨꯈ꯭ꯔꯤ ꯅꯠꯇꯦꯕ ꯁꯤ ꯇꯦꯅꯋꯥꯂꯥ ꯍꯥꯏꯅ ꯑꯩꯈꯣꯏ ꯏꯕꯦꯝ ꯑꯃ ꯍꯦꯗ ꯃꯥꯁꯇꯔ ꯑꯣꯏꯔꯤ ꯑꯩꯈꯣꯏ LP ꯁ꯭ꯀꯨꯜꯁꯤꯗ ꯃꯥꯒ ꯇꯦꯈꯥꯎ ꯑꯃꯒ ꯑꯗꯩ ꯑꯥꯎꯠꯁꯥꯏꯗꯇ ꯆꯠꯈꯤꯅ ꯕꯦꯡꯛꯇ ꯑꯇꯣꯞꯄ ꯗꯤꯄꯥꯔꯠꯃꯦꯟꯇ ꯆꯥꯀꯔꯤ ꯇꯧꯕ ꯁꯤ ꯋꯥꯠꯂꯤ ꯁꯤꯄꯥꯏ ꯅꯤꯄꯥ ꯃꯆꯥ ꯁꯤꯄꯥꯏ ꯆꯪꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩ ꯏꯀꯣꯅꯣꯃꯤꯛꯁꯇ ꯈꯔ ꯋꯥꯠꯂꯦ ꯍꯥꯏꯇꯥꯔꯦ ꯂꯧꯁꯤꯡꯗꯤ ꯑꯌꯥꯝꯕꯅ ꯂꯣꯏ ꯂꯩꯅꯔꯤꯕꯣ ꯂꯩꯅꯕꯗꯣ ꯈꯔ ꯈꯔ ꯂꯤꯛꯊꯔꯛꯑꯦ ꯃꯆꯥ ꯃꯁꯨ ꯂꯥꯏꯔꯤꯛ ꯇꯝꯅꯕ ꯍꯣꯠꯅꯕ ꯆꯥꯅꯕ ꯍꯣꯠꯅꯕꯗ ꯈꯔ ꯈꯔ ꯂꯤꯛꯁꯜꯂꯛꯑꯦ ꯂꯧꯁꯤ ꯌꯣꯟꯊꯣꯛꯄꯒꯤ ꯋꯥꯔꯥ ꯀꯔꯝꯍꯥꯏꯅ ꯇꯧ ꯆꯣꯟꯊꯣꯛ ꯈꯣꯠꯇꯣꯛꯅ ꯈꯔ ꯂꯤꯛꯁꯟꯅꯔꯦ ꯌꯨꯝꯍꯣꯡ ꯀꯩꯍꯣꯡꯅꯈꯤꯕꯗꯤ ꯌꯥꯎꯗ꯭ꯔꯣ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ ꯑꯗꯨꯁꯨ ꯍꯣꯡꯈꯤꯕꯗꯤ ꯌꯥꯎꯏ ꯌꯥꯎꯋꯦꯕ ꯌꯥꯎꯔꯤꯁꯤꯒꯤ ꯃꯔꯝꯁꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝꯗ ꯄꯩꯁꯥ ꯄꯥꯏꯗꯅ ꯆꯠꯈꯤꯕꯒꯤ ꯋꯥꯔꯥ ꯑꯁꯤꯒ ꯁꯨ ꯆꯠꯄ ꯀꯥꯟꯅꯔꯛꯇꯕꯗꯒꯤ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯅꯣꯡ ꯇꯥꯗꯕ ꯐꯧꯒꯤ ꯃꯊꯛꯇ ꯗꯤꯄꯦꯟ ꯇꯧꯔꯛꯄꯗꯒꯤ ꯑꯇꯣꯞꯄ ꯃꯣꯔꯤ ꯁꯨꯕ ꯆꯦꯡꯕꯥꯛ ꯁꯨꯕ ꯑꯗꯨ ꯍꯩꯅꯗꯕ ꯑꯗꯨꯒ ꯒ꯭ꯔꯦꯁꯇꯤ ꯌꯨꯝꯁꯦ ꯍꯤꯡꯕ ꯉꯝꯗꯕꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯐꯝ ꯌꯦꯡꯅ ꯀꯥꯔꯕꯤꯂꯣꯡꯒꯤ ꯃꯟꯖꯥ ꯑꯗꯩ ꯁꯣꯔꯣꯛꯈꯔꯒꯤ ꯂꯣꯈꯤꯅꯣꯕ ꯎꯔꯤꯌꯥꯝ ꯈꯛꯇ ꯍꯥꯏꯕ ꯑꯁꯣꯝꯗ ꯍꯤꯡꯅꯕ ꯆꯠꯅꯈꯤꯕꯅꯤ ꯑꯗꯨꯒ ꯂꯝꯗ ꯌꯣꯟ ꯃꯇꯝꯗꯅ ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯁꯦꯟ ꯂꯧꯕ ꯉꯝꯍꯧꯗꯕ ꯃꯌꯥꯡꯁꯤꯡꯅ ꯂꯧꯈꯤꯕ ꯍꯦꯟꯕꯗꯃꯤꯅ ꯑꯣꯖꯥꯁꯤꯡꯅ ꯑꯩ ꯂꯧꯈ꯭ꯔꯦ ꯌꯣꯜꯂꯒꯦ ꯃꯌꯥꯝ ꯂꯧꯕꯤꯌꯨ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯀꯦꯄꯥꯁꯤꯇꯤ ꯂꯩꯒꯗꯕ ꯑꯗꯣ ꯃꯌꯥꯡꯅ ꯂꯧꯋꯦ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯇꯥꯏꯅꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯁꯦꯟꯗꯥꯟ ꯂꯝꯕꯤꯗ ꯈꯔ ꯋꯥꯠꯂꯤ ꯁꯤꯗ ꯍꯣꯇꯦꯜ ꯑꯆꯧ ꯇꯧꯔꯤꯁꯤꯁꯨ ꯃꯩꯇꯩ ꯍꯣꯇꯦꯜ ꯑꯃꯈꯛꯇꯅꯤ ꯃꯥ ꯐꯖꯅ ꯆꯠꯂꯤ ꯑꯇꯩ ꯉꯝꯗꯦ ꯑꯗꯒꯤ ꯒ꯭ꯔꯣꯁꯥꯔꯤ ꯗꯨꯀꯥꯟ 2 ꯈꯔ ꯂꯩ ꯃꯣꯏꯅ ꯐꯖꯅ ꯆꯠꯂꯤ ꯑꯇꯩꯗꯤ ꯂꯧ ꯈꯔ ꯁꯨꯕ ꯁꯨꯔꯝꯃꯒ ꯕꯦꯡꯒꯂꯣꯔ ꯍꯥꯏꯗ꯭ꯔꯕꯥꯠ ꯃꯄꯥꯟꯗ ꯁꯦꯟ ꯇꯥꯟꯕ ꯆꯠꯄ ꯑꯁꯨꯃꯥꯏꯅ ꯂꯣꯏ ꯇꯧꯔꯦ ꯊꯕꯛ ꯃꯆꯥ ꯃꯁꯨ ꯒꯣꯞ ꯑꯦꯝꯄ꯭ꯂꯣꯏ ꯋꯥꯠꯂꯦ ꯑꯩ ꯑꯣꯖꯥ ꯌꯨꯠ ꯀ꯭ꯂꯕꯀꯤ ꯀꯔꯤ ꯑꯣꯖꯥꯅ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯖꯥ ꯕꯥꯝꯆꯥꯟꯅ ꯀꯔꯤ ꯀ꯭ꯂꯕ ꯀ꯭ꯂꯕ ꯍꯥꯏꯅ ꯄꯤꯄꯜ ꯄꯨꯈ꯭ꯔꯤ ꯑꯃꯇꯪꯂꯥ ꯄꯤꯄꯜ ꯄꯨꯈ꯭ꯔꯤꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯁꯦ ꯑꯅꯤꯁꯨ ꯂꯩꯔꯝꯃꯤ ꯑꯅꯤꯁꯨ ꯂꯩꯕꯁꯦ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯁꯦ ꯃꯐꯝꯁꯨ ꯆꯥꯎꯅ ꯂꯩꯔꯦ ꯍꯣꯜ ꯇꯣꯜ ꯑꯗꯒꯤ ꯀ꯭ꯂꯕ ꯄꯥꯁꯁꯤꯁꯨ ꯁꯔꯀꯥꯔꯗꯒꯤ ꯃꯇꯦꯡ ꯈꯔ ꯇꯧꯗꯅ ꯑꯩꯈꯣꯏ ꯁꯦꯝꯖꯤꯟ ꯈꯣꯠꯇꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯂꯩꯔꯦ ꯑꯗꯣ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯃꯔꯝꯁꯤꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯍꯤꯒꯤ 26 ꯑꯩꯈꯣꯏꯒꯤ ꯖꯅꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯁꯦ ꯃꯍꯩ ꯃꯅꯥ ꯁꯤꯡꯅꯕꯒꯤ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯈꯔ ꯃꯥꯡꯖꯧꯅꯅ ꯆꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯣꯠꯅꯖꯩ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯉꯥꯡꯁꯤꯡꯁꯦ ꯑꯍꯥꯟꯕꯗꯤ ꯑꯩꯈꯣꯏ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ ꯑꯃ ꯁꯥꯟꯅꯕꯁꯦ ꯚꯣꯂꯤꯕꯣꯜ ꯁꯥꯟꯅꯕꯒꯁꯦ ꯑꯩꯈꯣꯏ ꯄ꯭ꯂꯦꯌꯥꯔꯁꯦ ꯐꯨꯜ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯅꯨꯡꯉꯥꯏꯔꯝꯃꯤ ꯑꯗꯨ ꯃꯐꯝ ꯃꯐꯝ ꯆꯠꯅ ꯁꯥꯟꯅꯩ ꯑꯩꯈꯣꯏ ꯀꯥꯞ ꯁꯤꯜ ꯀꯥꯞ ꯑꯃ ꯂꯣꯏꯅ ꯄꯨꯅ ꯂꯥꯛꯏ ꯑꯗꯣ ꯍꯧꯖꯤꯛ ꯈꯤꯇꯪ ꯃꯥꯅꯦ ꯑꯩꯈꯣꯏ ꯋꯤꯛ ꯑꯣꯏꯕ ꯃꯥꯅꯦ ꯑꯉꯥꯡꯁꯤꯡꯁꯦ ꯃꯄꯥꯟꯗ ꯃꯥꯒꯤ ꯍꯤꯡꯅꯕ ꯑꯃꯈꯛ ꯊꯣꯛꯈꯤꯕꯗꯒꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯄ꯭ꯂꯦꯌꯥꯔꯁꯤꯡꯁꯦ ꯃꯥꯅꯦ ꯈꯔ ꯊꯣꯛꯇ꯭ꯔꯦ ꯋꯥꯠꯂꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯁꯦ ꯆꯂꯥꯏꯗꯅ ꯑꯗꯨꯝ ꯂꯩꯔꯤ ꯍꯣꯠꯅꯔꯤ ꯑꯩꯈꯣꯏ
ꯑꯗ ꯀ꯭ꯂꯕꯁꯤ ꯀꯔꯤ ꯀꯔꯤꯗꯤ ꯇꯧꯕꯤꯒꯦ ꯍꯧꯖꯤꯛ ꯑꯁꯤꯁꯦ ꯑꯩꯈꯣꯏ ꯃꯄꯥꯟꯗꯩꯁꯨ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯁꯥꯟꯅꯕꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯍꯣꯡꯗ ꯑꯩꯈꯣꯏꯒꯤ NGO ꯃꯣꯏ ꯀꯩꯅꯣ ꯑꯃꯈꯛ ꯂꯩ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯃꯈꯣꯏꯒ ꯇꯥꯝ ꯇꯧꯔꯒ ꯃꯇꯝꯗꯨꯁꯨ ꯑꯩꯈꯣꯏ ꯁꯥꯟꯅꯕ ꯚꯣꯂꯤꯕꯣꯜ ꯁꯥꯟꯅꯕ ꯑꯃ ꯁꯥꯟꯅꯕ ꯆꯠꯄꯅ ꯂꯣꯏꯅ ꯑꯩꯈꯣꯏ ꯇꯧꯔꯅꯤ ꯑꯗꯩ ꯗꯦꯕꯦꯟꯗ꯭ꯔꯣ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯄꯤꯄꯜ ꯄꯨꯈ꯭ꯔꯤꯗ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗ ꯑꯝꯇ ꯄꯤꯕꯤꯌꯨ ꯀꯩꯅꯣ ꯇꯧꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯒꯤꯗꯤ ꯂꯩꯇꯕ꯭ꯔꯣ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯒꯤꯗꯤ ꯂꯩꯇꯦ ꯏꯄꯨꯗꯧ ꯄꯥꯈꯪꯕꯒꯤ ꯂꯥꯏꯅꯤꯡꯕꯨꯗꯤ ꯂꯩ ꯏꯄꯨꯗꯧ ꯄꯥꯈꯪꯕꯒꯤ ꯏꯊꯧ ꯏꯈꯥꯟꯅꯗ꯭ꯔꯣ ꯀꯩꯅꯣ ꯅꯠꯇꯦ ꯏꯄꯨꯗꯧ ꯄꯥꯈꯪꯕꯁꯦ ꯅꯥꯎꯔꯤꯌꯥ ꯃꯌꯦꯛ ꯑꯣ ꯅꯥꯎꯔꯤꯌꯥꯒꯤꯁꯦ ꯃꯣꯏꯗꯣ ꯑꯄꯣꯛꯄ ꯃꯔꯨꯞꯀꯤ ꯂꯩ ꯑꯩꯅ ꯄꯨꯖꯩꯁꯤꯅ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯚꯛꯇ ꯁꯪꯘ ꯇꯦꯡꯅꯧ ꯄꯤꯄꯜ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯖꯦꯅꯔꯦꯜ ꯁꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯣꯏꯅꯃꯛꯀꯤ ꯅꯠꯇ꯭ꯔꯣ ꯅꯣꯏꯒꯤꯗꯣ ꯅꯠꯇꯦ ꯉꯁꯥꯏꯒꯤ ꯃꯃꯥꯡ ꯂꯩꯀꯥꯏ ꯍꯥꯏꯕ꯭ꯔꯥ ꯃꯃꯥꯡ ꯂꯩꯀꯥꯏ ꯈꯛꯇꯅꯦꯕ ꯑꯁꯥꯏꯁꯤꯗꯁꯨ ꯌꯥꯎꯔꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯁꯅ ꯚꯛꯇ ꯁꯪꯘꯗ ꯆꯪꯕ ꯖꯨꯝꯅꯥ 25-28 ꯌꯥꯎꯔꯤ ꯁꯥꯏꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯝꯃꯤ ꯃꯐꯝꯁꯤꯒꯤ ꯑꯦꯔꯤꯌꯥꯗ ꯑꯗꯣ ꯃꯌꯥꯏꯗꯁꯨ ꯈꯔ ꯂꯩꯔꯦ ꯑꯩꯒꯥꯕꯖꯕ ꯑꯩꯅ ꯀꯣꯜꯂꯤꯕ ꯃꯥꯗꯣꯞꯇꯨꯒꯤ ꯑꯅꯗꯁꯨ ꯃꯅꯥꯛꯇꯁꯨ ꯁꯨꯝ ꯂꯩ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯁꯅ ꯚꯛꯇ ꯁꯪꯘꯗ ꯆꯪꯕ ꯌꯥꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔꯁꯤꯞꯁꯦ 85 ꯑꯗꯨꯅ ꯑꯩꯈꯣই ꯀ꯭ꯔꯤꯁꯅ ꯚꯛꯇ ꯁꯪꯘꯁꯦ ꯌꯥꯝ ꯋꯥꯅ ꯍꯧꯒꯠꯈꯤ ꯑꯩꯈꯣꯏ ꯑꯍꯟꯁꯤꯡꯅ ꯂꯨꯄꯥ 25 ꯈꯥꯏꯔꯒ ꯆꯀ꯭ꯔꯕꯤꯗꯤ ꯁꯨꯠ ꯇꯧꯅ ꯊꯥꯗꯣꯛꯆꯔꯒ ꯑꯗꯨꯒꯤ ꯁꯦꯟꯐꯝꯗꯨꯅ ꯂꯝ ꯑꯁꯤ ꯃꯇꯝ ꯍꯣꯡꯉꯦꯗ ꯑꯩ ꯏꯄꯟꯗꯧ ꯂꯩꯈꯤꯗ꯭ꯔꯦ ꯅꯥꯏꯅꯕꯝ ꯖꯇ꯭ꯔꯥ ꯁꯦꯡꯉꯥꯏꯗꯨꯒꯤ ꯗꯒꯤ ꯂꯨꯄꯥ 5,000ꯒꯤ ꯃꯃꯜ ꯇꯧꯗꯨꯅ ꯂꯧꯖꯍꯧꯕꯅꯤ ꯃꯌꯥꯝ ꯈꯥꯏꯅꯔꯒ ꯉꯁꯥꯏ ꯀꯩꯅꯣꯒꯤꯗꯣ ꯃꯟꯗꯤꯔ ꯇꯧꯕꯗ ꯑꯗꯨꯃꯥꯏꯅ ꯃꯊꯪ ꯇꯧꯅ ꯑꯩꯈꯣꯏ ꯈꯔ ꯇꯧꯅ ꯁꯦꯟꯗꯣ ꯆꯥꯎꯈꯠꯍꯜꯂꯒ ꯑꯩꯈꯣꯏ ꯑꯃ ꯁꯥꯅ ꯌꯨꯝ ꯀꯩ ꯈꯔ ꯁꯥꯅ ꯂꯤꯡꯈꯠꯅ ꯂꯩꯖꯔꯤ ꯑꯩꯒꯥꯗ ꯑꯃꯨꯛ ꯄꯤꯕ ꯑꯩꯒꯥꯗꯤ ꯀꯩꯅꯣ ꯇꯧꯕꯤꯔꯤꯕ꯭ꯔꯣ ꯂꯩꯀꯥꯏ ꯄꯨꯕꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯄꯨꯔꯤꯕ꯭ꯔꯥ ꯑꯄꯨꯔꯤ ꯀꯌꯥꯝ ꯌꯨꯝꯊꯣꯡ ꯀꯌꯥꯃꯨꯛ ꯑꯩꯗꯤ ꯁꯨꯞꯅꯒꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯇꯝ ꯑꯃꯗ ꯂꯩꯔꯤꯕ ꯑꯩ ꯈꯨꯡꯒꯪꯁꯤꯗ ꯂꯩꯔꯤꯕ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯑꯒ ꯁꯔꯨꯛ ꯑꯃꯗꯤ ꯑꯩꯒꯥ ꯄꯨꯕꯤꯔꯝꯃꯦꯕ ꯑꯗꯨ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯄꯨꯗꯨꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯤꯕꯅꯤ ꯃꯇꯝ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯀꯥꯏꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛ ꯑꯔꯦꯞꯄ ꯑꯣꯏꯅ ꯂꯩꯔꯤꯁꯤ ꯑꯩꯒꯤꯗꯤ ꯑꯗꯨꯝ 30ꯃꯨꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩ ꯍꯧꯖꯤꯛ ꯑꯩꯒꯥꯗꯧꯅ ꯂꯩꯕꯤꯔꯤꯁꯤ ꯄꯤꯄꯜ ꯄꯨꯈ꯭ꯔꯤꯗ ꯃꯤ ꯀꯌꯥꯃꯨꯛ ꯂꯩꯒꯦ ꯕ꯭ꯔꯥꯍꯃꯟ ꯀꯌꯥ ꯂꯩꯒꯦ ꯕ꯭ꯔꯥꯍꯃꯟ ꯏꯃꯨꯡ ꯑꯩꯒꯥ ꯕ꯭ꯔꯖꯝꯅꯤ ꯂꯩꯍꯧꯔꯦ ꯀ꯭ꯔꯤꯁꯅ ꯁꯦꯕꯥ ꯑꯃꯅ ꯅꯟꯗꯥ ꯁꯔꯃ ꯏꯅꯥꯎꯅꯨꯄꯥꯅꯤ ꯑꯩꯒ ꯊꯥꯔꯒ 3ꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯑꯁꯣꯝ ꯋꯥꯡꯃꯒꯤꯗꯗꯤ ꯑꯁꯨꯝ ꯋꯥꯡꯗꯗꯤ ꯂꯩꯇꯦ ꯕꯥꯃꯣꯟ ꯂꯩꯇꯦꯕ ꯕꯥꯃꯣꯟ ꯂꯩꯇꯦ ꯁꯣꯝꯅ ꯑꯩꯒꯥ ꯍꯣꯏꯅ ꯑꯗꯨꯝ ꯍꯣꯠꯅꯕꯤꯔꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯣꯠꯅꯔꯤ ꯐꯩꯅꯦ ꯑꯗꯒꯤ ꯑꯣꯖꯥ ꯁꯤꯡꯍꯥꯕꯤ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯅꯨꯄꯤꯒꯤ ꯏꯍꯧ ꯀꯔꯤꯒꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯩꯌꯦ ꯑꯄꯨꯟꯕ ꯑꯣꯏꯅ ꯂꯩꯕ꯭ꯔꯥ ꯄꯤꯄꯜ ꯄꯨꯈ꯭ꯔꯤ ꯅꯝꯕꯔ 1ꯒꯤ ꯑꯣꯏꯅ ꯋꯥꯅꯣꯡ ꯄꯤꯄꯜ ꯄꯨꯈ꯭ꯔꯤ ꯑꯄꯨꯟꯕ ꯂꯩꯔꯝꯃꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯃ ꯑꯩꯅ ꯑꯃ ꯆꯥꯎꯅꯤꯡꯕ ꯈꯔ ꯂꯩꯕꯗꯒꯤ 2 ꯍꯦꯛ ꯊꯣꯛꯄ ꯑꯣꯖꯥ ꯇꯧꯕꯗꯣ ꯑꯩꯅ ꯊꯥꯅꯗꯕ ꯁꯨꯃꯥꯏꯅ ꯃꯤꯆꯪꯒꯤ ꯂꯤꯛꯊꯔꯦ ꯑꯗꯣ ꯍꯧꯖꯤꯛ 2 ꯊꯣꯛꯈ꯭ꯔꯕ꯭ꯔꯕ ꯃꯅꯨꯡ ꯂꯩꯇꯦ ꯃꯄꯥꯟꯗꯗꯤ ꯑꯃꯇꯅꯦ ꯃꯄꯥꯟꯗꯗꯤ ꯑꯝꯇ ꯑꯣꯏꯕ ꯃꯅꯨꯡ ꯑꯣꯖꯥꯅ ꯍꯧꯔ ꯑꯩꯅ ꯍꯦꯛ ꯌꯥꯗꯕ ꯑꯩꯅ ꯍꯧꯔ ꯑꯣꯖꯥꯅ ꯍꯦꯛ ꯌꯥꯗꯕ ꯑꯁꯨꯃꯥꯏꯅ ꯇꯧꯕ ꯑꯗ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩ ꯀꯩꯅꯣꯝꯇ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯌꯥꯝ ꯋꯥꯔꯦ ꯂꯥꯏꯕꯛ ꯊꯤꯕ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥ 13 ꯁꯨꯔꯦ ꯊꯥ 13 ꯁꯨꯔꯦ ꯃꯁꯤ ꯏ ꯄꯥꯎꯗꯤ ꯑꯗꯨꯝ ꯇꯥꯕꯤꯔꯝꯒꯅꯤꯅꯦ ꯑꯣꯖꯥ ꯍꯣꯏ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯃꯁꯤꯕꯨ ꯀꯔꯤ ꯐꯥꯎꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯅ ꯈꯨꯠ ꯇꯤꯡꯊꯣꯛꯄ ꯂꯥꯝ ꯐꯪꯗꯕ ꯑꯩꯈꯣꯏ ꯂꯩꯌꯦꯕ ꯃꯅꯤꯄꯨꯔꯗꯒꯤ ꯑꯣꯖꯥ ꯑꯃ ꯇꯤꯡꯖꯜꯂꯨ ꯁꯣꯅ ꯋꯥ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯅꯪ ꯊꯤꯌꯨ ꯂꯥꯎꯅ ꯃꯄꯥꯟꯗ ꯀꯩꯅꯣ ꯍꯧꯔꯛꯄꯒꯤ ꯊꯥ 3-4 ꯃꯇꯨꯡꯗ ꯀꯩ ꯇꯧꯁꯤꯒꯦ ꯇꯥꯟꯅꯕꯗꯒꯤ ꯑꯩꯈꯣꯏ ꯒ꯭ꯂꯨꯀꯣꯁꯁꯤ ꯈꯨꯟꯗꯣꯟꯕ ꯑꯁꯤ ꯆꯦꯟ ꯈꯔ ꯆꯦꯟꯍꯟꯅꯔꯒ ꯑꯁꯤꯗ ꯏꯟꯗꯤꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤ ꯂꯩ ꯃꯤ ꯑꯃꯅꯤꯗ ꯈꯨꯠꯁꯤꯟꯅꯔꯒ ꯃꯣꯏ 15,000 ꯈꯛ 50,000 ꯈꯛ ꯃꯇꯦꯡꯒꯤ ꯄꯤꯈꯤꯕꯅꯦ ꯑꯩꯈꯣꯏꯅ ꯀꯅꯥꯗ ꯄꯤꯈꯤꯕ ꯃꯅꯤꯄꯨꯔꯗ ꯏꯟꯗꯤꯔꯥ ꯍꯥꯏꯁꯦ ꯀꯅꯥꯅꯣ
Kano Chongtham Chongtham Indira Lesabi Dubuna. โอ้ไม่สุดจัดแค่สงท้ายอินดิราจะปีเหียบสงท้ายอินดิราอ๋อค่อยฟังเอาไม่ได้ หรือว่าคุณช่างอะไรก็ อ๋อ จัดเป็น อ๋ออ๋อ พอใจกรุ๊ป people บุคลิกคุณช่างมา อ๋อพอดีอุจ้าไม่สุดหลักเตะเลยงั้นสิอุจ้าสิงคโปร์ห้วยไอ้กาห้วยค่อยมายามอุณจะบัสิไอ้นุ่งไอ้ใจสิอุณจะเรื่องงั้นสิค่อยnumber one people ปุครีดันเลยรีบะลังกาค่อยลังกา revenue circle กีดันเลยรีบะไม่เตยสิงกีไอ้ปาวจำจะบัสิมาตั้งสิดาไอ้ลุชินจักเกะอาดูมาสิกีไอ้นั่นปาวจำจะบะอาศิบุตาบีรีบะยิงบีรีบะไปกีมาพันดัชนาทงกีมันเองก็คนสมัยห่างนะอามุกก็สุหันนะโนลุกเสรี